Ngasi yopung tarama toirum tabu matamda Women Police Porompat Amasung Special Commando Unit Khavai Soigi Apunba team Amana Lalhouba amagi keter ma Phaare Haire. Police ki pauna hai Imphal East District ki manung sana Fundombam Lamkhaida Lalhouba amagi mioi satok sasin tawri haibage kangna bopau ama 16 Assam Rifles Amasung CRPF ki intelligence tagi fangke. Madugi matung ina Special Commando gi in charge TS Krishna Tombi ki mijeng makhada Women Police Porompat Amasung Special Commando Unit Khavai Soigi Apunba team Amana mafam Maduda Sangsin Dona Tiba Humbagi Tabak Satake, Maduda Lalhouba Amagi Keder Adu Fagat Pangam Kibane, Phaare Keder Adu Sagol Sem Naubi Atopaming, Romapati Atopaming, Maipak Bisay, Kungataruk Apopa S. Lukoi Kawi, Fundo Bom Awang Lika de Ginhare, Mahapu Wahung Pang Satabada Mahakum Zali Singani Tareta, Lopasige, Dada Kobomio Amagi Makada Lopaside Yauduna, Myanmarda, Basic Military Training Fake, Jose Lop Adugi Corporal from Pubune Amade, Captain Madam Pantoi Kobi Amagi Makata Tabak Tobuni Haiba, Kangbangam the Harry, Dungda Makata Ba Ain Gyoba Tabak Lokan about Phaare Keder Adu, Lamlai Police Station da Sinakari.